ngasi nimidang warangwi oiba pausing miyam de pijari Bharatiya Janata Party BJP gi MLA singna majority oina vote ka krabasu haujik president rule salaiduna leiring serak asida anuba Leingak ama sermanabagi damakta chief minister kanana oigadagi haiba khangdabadagi haujik phauba chamamna duna Leingak semba ngamdana leiri Nakalamamda lamdam asida leiriba tongan civil society organization art and culture gi loop singna hanagi chief minister nongthomam birenbu amuk ana chief minister ohinnamugi apamba sing pongdroli Malemda matangairba lamdam asigi sumanglilagi artist amasung aiba singna lamdam asida nongthomam birenbu amuk ana chief minister gi pampiduna anobu Leingak ama semba hananabugidamak leibak asigi prime minister Narendra Modi da aiba cherol piduna taksinkre Prime Minister Narendra Modi da en birenbo amuk ana lamdam asigi chief minister oina khanduna anoba Leingak ama semnanaba pisin kemenam aduda sumanglilagi artist amasung leibak asigi khumnaraba sanginata academy gi awardee singchu saruk yaki Manipur gi hanagi chief minister nongthom birena lamdam asida leiriba artist singbu yokhanabagi damak laukiba thaudang adugi matang da marik chumna paudam laduna haujik India Leingakna lamdam asida thamliba president rule gi makha da oirakliba haurakliba artist sina thengnariba awaba khudong chadaba singi matang nasu marik chumna paudam laduna sumanglila gi saknareba lilaroi 13 yauna aiba singa punna Prime Minister Narendra Modi da pisin kiba taksin warol aduda nongthomam birenbu lamdam asigi chief minister oina amuk hanna khanbi bagalunana anob Leingak ama sembinaba artist sing gi maikaidagi taksilaki Nakalamoromda BJP gi MLA singi marakta chief minister Oiningba amadi minister Oiningba masing Yambadagee punsinaba ngamdan leire mapung fa na majority gi masing phangnanaba kan honari haina BJP gi MLA se oiriba Laurembam Ramesh no phongdokre State asida president rule muthatuna anob Leingak ama semnanaba wakalon manaba MLA kungo humdoi leire mapung fa na majority gi masing yaunaba honari adumakpu MLA singi marakta chief minister Oiningba amadi minister Oiningba masing Yambadagee haujik phauba Leingak semba ngamdabani masagi khudong chaba yengnaduna leibadagi Leingak semba ngamdabani tasengna leibaki khanba miyamgi damak khanba oirabadi punamak kathoknaraga hayengi damak Leingak semduna miyamgi yaiphanaba honaba ngamgani haina mahakna phongdoki khadum leiba ade minister Oining masing khari yamba aduda ma khudong chaba ngainaba male du thangsena leibakchi khalagadi loi kathoknara kan hayeng da semba yawjan haibda koi number leibni na bako Hojik laiba kano sida haragadi koi party ideology lei nation pass second party third chagiana aduna ideology do ngana chalagadi koi tungi politician miyang thajab lakne du lebak sa organization tham pass hana koi nation yana kanman chan President rule na Manipur gi isu losinba ngamloidabana athu matamda miyamgi Leingak ama laklagani haina MP Lesemba Sanajawbuna phongdokre Haujik state asida leiriba president rule Leingak asina Manipur gi isu losinba ngamloidabana athu matamda miyamgi Leingak ama soidana laklagani sahi 8 khundakpa Anglo Manipur war na singba aikhogi puwarida akaknaba lan kaya thengnakiba adu ngasi aikhoina thengnariba asidagi tabanate haina Rajya Sabha gi members oiriba MP Lesemba Sanajawbuna phongdokre wafam asi Impal East ki yumnam kunau awang lekai da leiba Golden Star Club ta MP local area development phangi makha da nauna saba building ama sanga bagi tharomda mahakna phongdokhibani miyam gi lusing busingna punsilaga thabok tawdabadagi miyamna horaklabadi miyam gi lusing busingna punsilaga miyam gi damak thabok tawroktrabadi miyamna Irang horaklabadi lusing busing awabo oigani sahi 8 khuntakpa amasung Anglo Manipur war na singba thokiba amasung maduda maithi bagi maramdi matamdugi lusing busing lingjen manadabdagi ni haibasi puwari na taklaba aikhoigi mirol gi lusing busingna khangdabugum tawri miyamna lusing busing punsinanaba hariba sida karigumba tadabadagi miyam sauroktuna lusing busingda onsilaklabadi maduni hena khudong thiba nangani haina ma angna phongdoki Emgi imagi nimit pangthoktuna mama oibi singda kudol tambagluna khuromduna yaipathauni nibagi thorum kaya pangthokna khare ngasi malemgi leiba kaya ada International Mother's Day haibadi malemgi imagi numit haina pangthokpagum Manipur da su tongan lupsing lanai miyoi sing amadi school na singba kaya da mama oibi singda kudol pot pibagaluna khuromduna thoni jabagi thorum pangthokre Sanura lamjin kanglei pak nasu
Achamba thorom amaga loinana sagulun thangjam lerakta leiba lup asigi president pakpigi yumda pangthoktuna ahal oiraba mama oibi kayagi mayum yumda chatuna angamba kodol lupidun inkai khumnaba utki numit asiga marinana CLK gi maikai Phongdorokpada kumja lising musapan nipan da United States ki West Virginia da ana Jarvis na mahaki laikidraba mamagi mafamda ikai kumnaba utpo oina mama oibisingna macha singidamak kathokpa garloinana honaribasing adubu sakhangba oina Mother's Day haibadi imagi numit haina pangthoktuna laki madugi matung sahi taruk lom leiraga kumja lising musapan taraga marida matamdugi United States of America gi President Woodrow Wilson mama oibisingna loriba role adubusing tharaduna sahi khudingi megi ani suba nomaijing numit asi holiday lautoktuna Mother's Day asi pangtoktuna lakhibani matungda malemgi leba kayadasu mathang International Mother's Day gi thorum asi pangtoktuna lakhi kumjali sing sampan hundraga mangada United Nations International Mother's Day asi officially oina recognize tawduna ngasi malem sin mathungna megi ani suba sayolda International Mother Day gi thorum pangthok naduna nakli CLK gi oina su mama oibising macha singbu sayok nawyok padanatana makhoibu oja marup mapang oina amsung maru oiba thodang kaya da lamjing nangtak piduna achangma mi amam oina naba hona biriba kaya adu ikai khumnabu utuna International Mother Day gi thorum asi sahi khudingi pangthok tuna lakli haina pongdrol Sirui Festival ga mari lenana Manipur gi DGP na security arrangement gi review meeting pangthokre tha asigi kundagi kunmanga phawba orkhulda pangthok kadariba Sirui Festival ga mari lenana Manipur Police ki DGP na district asida numinini gi oiba khungsat ama pangthoktuna law and order situation amasung security gi measurement sing lokhonana gi matangda nongmagi oiba review meeting ama ngasi pangthokre DGP ki khungsat manungda maroina police ki establishment sing SP ki office urkul police station litan police station amasung taruk suba Manipur Rifles ki headquarter ki phibam jingsin ki loinana DGP na share loduna mifam amasu pangthoki mifam aduda CRPF amasung Assam Rifles ki makok tongba official singchu yauki maru oina mifam aduda Sirui Lili Festival pangthokpada asoi angam yaudanaba amasung mafam adugi security measures singda Central Force na ningtina coordination lehna nabagi thabok paikatkani haibagi pandamda pangthokpani mifam adu loiraba tungda DGP na Sirui Lili Festival pangthokadriba mafam maru oina cultural program amsung public events sing pangthok naba sem sari mafam sing adu satuna yengshinki loinana site arrangement sing masu review tauki Festival asi asoi angam yaudana pangthok naba mari leinaba official singda briefing tauki DGP ki maikai dagi festival asi santi oina pangthok naba security agency singi maikai dagi puna thabak tamina basu direction piki marak asida security force na sathrakpa operation ni manung channa hokiba pungkun mari asigi manungda tongan mphom dagi lalhauba tara ga nipan yauna khulai kya su phagat kre